ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯕꯣꯛꯂꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯔꯝꯗꯦ, ꯌꯥꯝꯅ ꯇꯥꯊꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯊꯝꯕꯥꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯑꯋꯣꯡ ꯑꯋꯣꯟ ꯂꯣꯏꯅꯔꯛꯇꯦ꯫ ꯃꯃꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤ꯫ ꯃꯄꯥ ꯑꯁꯣꯟꯕ ꯑꯗꯨꯅ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯛꯈꯤꯕ ꯑꯋꯨꯟꯄꯣꯠ ꯈꯔ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯄꯦꯟꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯆꯪꯈ꯭ꯔꯒꯅꯤ꯫ ꯀꯕꯣꯛꯂꯦ ꯂꯩꯀꯥꯏꯗ ꯐꯝꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯃꯤꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯊꯕꯥꯇꯣꯝꯕꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯃꯁꯛꯇꯣ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯖꯥꯠ ꯅꯠꯇꯦ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯅꯣꯡꯃꯅꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯉꯛ ꯁꯣꯝꯗ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯛꯃꯜꯂꯦꯗ꯫ ꯃꯄꯥꯝꯗꯣ ꯋꯥ ꯌꯥꯝꯅ ꯈꯪꯃꯟꯗꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯃꯆꯥ ꯄꯣꯛꯊꯣꯛꯂꯕꯗꯤ ꯃꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟꯗꯨꯗꯤ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯎꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯂꯨꯍꯣꯡꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯈꯣꯏꯕꯨ ꯃꯆꯥ ꯄꯣꯛꯂꯤ ꯍꯥꯏꯕꯒꯦ? ꯏꯆꯦ, ꯂꯩꯀꯥꯏ ꯑꯁꯤꯅꯒ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯑꯔꯨꯕꯤ ꯍꯣꯏꯅꯁꯨꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕ ꯑꯩ ꯇꯥꯏꯗ꯫ ꯍꯣ, ꯑꯗꯨꯅꯤ ꯉꯥꯡꯅꯕ ꯇꯥꯕꯅꯤ꯫ ꯅꯪ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯎꯕꯗ ꯃꯤꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯂꯤꯕ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯃꯁꯤ, ꯃꯗꯨꯒꯤ ꯁꯛꯇꯥꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯟꯕꯤꯔꯦꯗꯅ, ꯌꯣꯜꯂꯦꯕ꯫ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯊꯛ ꯑꯩꯁꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯏꯃꯥꯏ ꯑꯁꯤ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ꯫ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯏꯍꯨꯜꯗꯣ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯥꯒꯨꯝꯕꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕꯅ ꯏꯆꯦꯒꯤ ꯃꯧ ꯑꯣꯏꯕ ꯃꯇꯤꯛꯂꯣ꯫ ꯏꯆꯦ, ꯃꯤꯅ ꯋꯥ ꯉꯥꯡꯅꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯆꯦ꯫ ꯍꯣꯏꯅꯦ, ꯈꯪꯉꯤꯅꯦ꯫ ꯑꯀꯨꯞꯄ ꯋꯥ ꯑꯃ ꯇꯥꯅꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯂꯩꯕꯔꯗꯣ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯒ ꯋꯥ ꯄꯨꯝꯅꯃꯛ ꯈꯟꯅꯔꯤꯕ ꯇꯥꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯕꯥꯇꯣꯝꯕꯤ, ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ? ꯑꯩ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨꯕ, ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯗꯣꯏꯔꯥ? ꯊꯕꯥꯇꯣꯝꯕꯤꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ, ꯉꯥꯏꯈꯣꯗ ꯏꯆꯦ, ꯏꯆꯦꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯒꯟꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ? ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅꯦ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕꯗꯅꯦ ꯏꯁꯥꯁꯦ ꯃꯔꯦꯡ ꯆꯠꯄ ꯖꯥꯠꯅꯤ ꯏꯕꯦꯝꯃ꯫ ꯍꯣꯏꯕ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ, ꯃꯔꯦꯡ ꯆꯠꯄ ꯍꯧꯅ ꯁꯥꯅꯤꯕ꯫ ꯑꯗꯨꯗ ꯏꯆꯦ, ꯃꯥꯅ ꯌꯨꯝꯗꯨꯗ ꯂꯥꯛꯏꯗꯣ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ꯫ ꯏꯆꯦꯅ ꯍꯦꯛꯇ ꯃꯥꯕꯨ ꯍꯥꯊꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯨꯝꯅ꯫ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯅꯅꯦ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ꯫ ꯃꯍꯥꯠ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯌꯦꯡꯉꯨ, ꯂꯩꯃꯍꯜ ꯍꯣꯏ, ꯊꯥꯒꯣꯏ ꯍꯣꯏꯒꯤꯅ ꯂꯥꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤꯁꯤꯡꯗꯨ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇ꯫ ꯂꯨꯍꯣꯡꯂꯛꯄꯗ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯍꯥꯞꯂꯛꯑꯦꯒ, ꯂꯧ ꯄꯔꯤ ꯑꯗꯨ ꯎꯂꯛꯑꯦꯒ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯅꯥꯗ ꯌꯥꯟꯅꯕ ꯁꯅꯥ ꯃꯆꯥ ꯃꯇꯠ ꯑꯃ ꯍꯥꯞꯂꯛꯏ, ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯕ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯑꯆꯨꯝꯕꯅꯤ, ꯑꯆꯨꯝꯕ꯫ ꯃꯤꯒꯤꯅ ꯑꯗꯨ ꯎꯂꯛꯑꯦꯒ, ꯑꯟꯗꯥ ꯎꯂꯛꯑꯦꯒ꯫ ꯑꯁ, ꯂꯩꯀꯥꯏꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯥꯕꯨ ꯌꯨꯝꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯕꯨ ꯌꯨꯝꯗꯒꯤꯅꯦ ꯁꯠ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ, ꯑꯋꯨꯟꯄꯣꯠꯀ ꯌꯥꯝꯅ ꯎꯂꯛꯀꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯒꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯃꯗꯨ ꯇꯧꯕ ꯌꯥꯏ꯫ ꯑꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯇꯥꯏ꯫ ꯈꯔ ꯈꯥꯡꯈꯣꯕ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯐ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯅꯠꯇ꯭ꯔꯤꯕ ꯃꯗꯨ꯫ ꯑꯗꯨꯏ ꯁꯔꯨꯛ
ꯊꯝꯕꯥꯜꯗ ꯃꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯛꯅꯕ ꯋꯥ ꯀꯟꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯋꯨꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯌꯨ ꯏꯆꯦ ꯊꯕꯥꯇꯣꯝꯕꯤꯅꯁꯨ ꯀꯕꯣꯛꯂꯩꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯏꯟꯁꯤꯜꯂꯤ ꯀꯕꯣꯛꯂꯩꯁꯨ ꯊꯕꯥꯇꯣꯝꯕꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯥꯏꯅ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯏ ꯀꯕꯣꯛꯂꯩꯅ ꯃꯉꯣꯟꯗ ꯑꯋꯨꯟꯄꯣꯠ ꯊꯧꯕ ꯍꯥꯏꯕ ꯍꯣꯏ ꯏꯆꯦ ꯃꯥꯅ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯅꯃꯥꯗ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯦꯗꯅ ꯍꯣꯏ ꯃꯗꯨꯅ ꯆꯨꯝꯕ ꯇꯥꯏ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩ ꯇꯧꯒꯦꯕ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯆꯀ꯭ꯔꯤ ꯇꯧꯒꯦ ꯑꯋꯨꯟꯄꯣꯠ ꯊꯧꯒꯦ ꯃꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯅꯅꯦ ꯍꯦꯛꯇ ꯇꯥꯟꯈꯤꯒꯦ ꯑꯩꯁꯦ ꯀꯕꯣꯛꯂꯩ ꯑꯩꯒꯤ ꯃꯁꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅꯦ ꯏꯆꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯌꯥꯝꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯠ ꯑꯗꯨ ꯏꯆꯦ ꯃꯁꯤꯒꯤ ꯋꯥꯁꯤ ꯅꯤꯡꯊꯦꯝꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯪꯍꯟꯒꯅꯨꯀꯣ ꯃꯥ ꯈꯪꯂꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯀꯔꯤꯒꯤ ꯃꯥꯕꯨ ꯈꯪꯍꯟꯗꯕ ꯃꯥꯁꯨ ꯈꯪꯍꯟꯒꯅꯤ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯗꯨꯗ ꯀꯔꯤꯒꯤ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯋꯨꯟꯄꯣꯠ ꯃꯅꯥ ꯑꯃꯠꯇ ꯍꯥꯞꯂꯛꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯨꯅ ꯇꯧꯕ ꯃꯥꯁꯨ ꯑꯩꯅ ꯉꯥꯡꯗꯧꯔꯤꯕꯅꯤ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯀꯔꯤꯒꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯏꯜꯂꯣꯏ ꯐꯝꯂꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯕꯥꯇꯣꯝꯕꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯂꯥꯟ ꯇꯧꯔꯒꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯅꯦ ꯏꯆꯦ ꯍꯣꯏ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ ꯍꯌꯦꯡ ꯂꯥꯛꯀꯦ ꯑꯩ ꯂꯥꯟ ꯇꯧꯔꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯀꯕꯣꯛꯂꯩ ꯁꯠ ꯆꯠꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯊꯕꯥꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ ꯏꯆꯦꯁꯦ ꯃꯩ ꯍꯧꯗꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯐꯝꯁꯨ ꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯨꯍꯣꯡꯕꯗ ꯑꯋꯨꯟꯄꯣꯠꯀ ꯑꯃꯠꯇ ꯍꯥꯞꯂꯛꯇꯦ ꯀꯥꯏꯅ ꯏꯆꯦꯁꯤꯅꯒ ꯑꯋꯨꯟꯄꯣꯠꯇ ꯉꯥꯎꯖꯕꯅꯤ ꯃꯁꯥꯅ ꯉꯥꯡ ꯇꯥꯕꯅꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯕꯣꯛꯂꯩ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯉꯥꯡꯒ ꯆꯩꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯄꯥ ꯆꯥꯅꯕ ꯑꯃ ꯂꯩꯔꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯐꯧꯔꯤꯕꯗꯨ ꯎꯏ ꯃꯗꯨꯒꯤ ꯃꯇꯥꯡ ꯂꯧꯔꯒ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯂꯥꯎꯏ ꯍꯩ ꯊꯝꯕꯥꯜ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯜꯁꯤꯗ ꯊꯣꯛꯂꯛꯎ ꯍꯩ ꯇꯥꯔꯕ꯭ꯔꯥ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ ꯊꯝꯕꯥꯜꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯖꯩ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯁ ꯅꯈꯣꯜ ꯅꯋꯥꯒꯩꯗꯤ ꯌꯥꯝꯅ ꯅꯧꯏꯗꯀꯣ ꯁꯤ ꯀꯩꯅꯣ ꯌꯥꯆꯪꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯄꯣꯂꯥꯡꯈꯣꯛꯇ ꯀꯅꯥꯅ ꯐꯤ ꯐꯅꯦꯛ ꯐꯧꯗꯨꯅ ꯊꯝꯅꯕꯒꯦ ꯊꯝꯕꯥꯜ ꯇꯁꯦꯡꯅ ꯃꯗꯨꯃ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯅꯤ ꯄꯣꯂꯥꯡꯈꯣꯛꯇ ꯃꯅꯤꯡꯒꯤ ꯐꯅꯦꯛꯅ ꯐꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯋꯥ ꯈꯨꯝꯕ ꯉꯝꯗꯦ ꯀꯕꯣꯛꯂꯩꯅ ꯅꯌꯨꯝ ꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯑꯗꯨꯒ ꯅꯅꯦꯝꯅ ꯀꯨꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯐꯧꯔꯤꯕ ꯐꯅꯦꯛ ꯑꯃ ꯑꯁꯤ ꯐꯥꯎꯕ ꯅꯪ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯉꯝꯗ꯭ꯔꯕꯅꯦꯕ ꯅꯪ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯪ ꯑꯐꯕ ꯃꯧ ꯅꯠꯇꯦꯌꯦ ꯌꯨꯝ ꯑꯁꯤꯗꯒ ꯅꯪ ꯂꯩꯕꯗꯅꯦ ꯃꯪꯒꯣꯜ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯏꯃꯥ ꯅꯃꯧ ꯋꯥꯈꯜ ꯑꯣꯏꯖꯍꯧꯗ꯭ꯔꯦ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯃꯧ ꯂꯧꯁꯤꯟꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯁꯠ ꯀꯨꯝꯊꯩ ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯕ ꯏꯃꯥ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗꯅ ꯏꯪ ꯇꯞꯄ ꯁꯥꯔꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯊꯨꯠ ꯂꯥꯎꯕ ꯍꯩ ꯅꯇꯥ ꯌꯥꯝꯅ ꯇꯧꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪ ꯊꯝꯕꯥꯜꯅ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯐꯅꯦꯛꯇꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯒꯦ ꯇꯧꯏ ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯥꯏꯈꯤꯒꯦ ꯉꯥꯏꯈꯣ ꯊꯝꯕꯥꯜꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯀꯕꯣꯛꯂꯩꯅ ꯃꯥꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯨꯍꯣꯡꯂꯛꯄꯗ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯞꯂꯛꯄ꯭ꯔꯥ ꯍꯥꯞꯂꯛꯇꯦ ꯏꯃꯥ ꯈꯨꯗꯣꯞꯇꯤ ꯈꯨꯗꯣꯞꯁꯨ ꯍꯥꯞꯂꯛꯇꯦ ꯂꯤꯛꯁꯨ ꯈꯨꯗꯣꯞꯁꯨ ꯍꯥꯞꯂꯛꯇꯕ ꯑꯗꯨꯗꯤ ꯀꯔꯤꯗꯤ ꯍꯥꯞꯂꯛꯏ ꯅꯥꯗ ꯆꯦꯟꯅꯕ ꯁꯅꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯥꯞꯂꯛꯏ ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯃꯆꯥ ꯑꯅꯤ ꯍꯥꯏꯕ ꯏꯃꯥ ꯑꯇꯩꯗꯤ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯏꯃꯥ ꯅꯃꯧꯕꯨ ꯇꯨꯝꯅꯕ ꯀꯥꯡꯈꯜꯂꯅꯤ ꯐꯅꯦꯛ 2-3ꯒ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯂꯩꯀꯥꯏꯁꯤꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯊꯧꯗꯣꯛ ꯑꯃꯇꯪ ꯊꯣꯛꯄꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯧ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯇꯅ ꯑꯋꯨꯟꯄꯣꯠ ꯌꯦꯡꯅꯔꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯑꯃ ꯇꯝꯂꯛꯏꯕ ꯑꯩ ꯎꯕꯗꯅꯦ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯅꯥ ꯃꯣꯍꯣꯔ 5 ꯍꯥꯞꯂꯛꯏ ꯂꯤꯛꯐꯥꯡ ꯑꯆꯧꯕ 2 ꯄꯤꯔꯛꯏ
ꯂꯧ ꯄꯔꯤ ꯃꯉꯥ ꯎꯠꯂꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯑꯁꯤꯒꯨꯝꯕꯁꯤ ꯅꯪꯒꯤꯗꯤ ꯀꯗꯥꯏꯅꯣ ꯊꯝꯕꯥꯜ ꯃꯥꯗꯤ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯑꯁꯣꯟꯕ ꯑꯗꯨꯃꯒ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯨꯍꯣꯡꯂꯛꯄꯗ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯂꯛꯇꯦ ꯃꯁꯤꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯂꯤ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯖꯩ ꯏꯃꯥ ꯅꯃꯧꯗꯤ ꯂꯥꯏꯔꯅ ꯍꯧꯔꯛꯏ ꯄꯤꯁꯛ ꯄꯤꯛꯅ ꯏꯃꯥ ꯀꯥꯏꯅꯈꯤ ꯁꯣꯜꯂꯕ ꯄꯥꯕ ꯑꯗꯨꯒ ꯏꯄꯥ ꯅꯨꯄꯥ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯇꯔꯛ ꯇꯔꯛ ꯍꯤꯡꯖꯔꯛꯏ ꯀꯕꯛ ꯂꯩꯅ ꯍꯦꯟꯅ ꯁꯥꯎꯅ ꯍꯦ ꯅꯪꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯐꯥꯛꯇꯨꯅ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯎꯟꯄꯣꯠꯀꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯏꯃꯥ ꯅꯃꯧꯗꯤ ꯂꯥꯏꯔꯕꯅ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ ꯍꯥ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯁꯤꯟꯅꯔꯒ ꯌꯥꯔꯗ꯭ꯔꯥꯕ ꯏꯃꯥ ꯅꯃꯧꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯩ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤꯕꯨꯁꯨ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯄꯥꯝꯗꯒꯤ ꯑꯎꯟꯄꯣꯠ ꯊꯧꯒꯗꯕꯅꯤ ꯁꯅꯥ ꯂꯨꯄꯥꯁꯨꯅ ꯄꯤꯍꯜꯂꯛꯀꯗꯕꯅꯤ ꯏꯃꯥ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ ꯃꯗꯨ ꯑꯩ ꯉꯝꯖꯔꯣꯏ ꯀꯔꯤꯒꯤ ꯉꯝꯗꯕꯅꯣ ꯉꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯒꯗꯕꯅꯤ ꯅꯄꯥꯗꯨꯗ ꯏꯄꯥ ꯑꯁꯣꯟꯕꯗꯨꯗ ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯤ ꯍꯦꯛꯇ ꯋꯥ ꯈꯨꯝꯃꯤꯅꯦ ꯍꯩ ꯅꯪ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯏꯄꯥꯗꯨ ꯂꯥꯏꯔꯕꯅꯤ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯂꯣꯏꯌꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯌꯥꯔꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯊꯨꯅ ꯅꯄꯥꯗꯨꯗ ꯍꯥꯏꯈꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯄꯤꯍꯜꯂꯛꯑꯣ ꯏꯃꯥ ꯅꯃꯧ ꯃꯗꯨ ꯉꯝꯖꯔꯣꯏ ꯅꯃꯧ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯅꯪ ꯉꯝꯂꯔꯣꯏ ꯅꯪ ꯉꯝꯂꯔꯣꯏ ꯏꯃꯥ ꯅꯃꯧꯕ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯅꯃꯧ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯄꯥꯝꯗ ꯍꯜꯂꯒ ꯂꯩꯈꯤꯒꯗꯕꯅꯤ ꯈꯪꯉꯨ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯕ ꯍꯥꯏꯗꯕ ꯌꯥꯔꯣꯏꯅꯦꯍꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯪꯅ ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯒ ꯍꯥꯏꯅ ꯍꯥꯏꯔꯁꯨꯅꯦ ꯌꯥꯅꯤ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯔꯁꯨ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅꯅꯦ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯍꯜꯂꯛꯀꯗꯕꯅꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯂꯣꯏꯔꯦ ꯑꯩꯕꯨꯅꯦ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯍꯟꯅꯕ ꯅꯪ ꯈꯛꯁꯤꯟꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ ꯊꯝꯕꯥꯜꯅ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯕ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯕ ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯖꯔꯛꯀꯦ ꯃꯗꯨꯒꯤ ꯆꯩꯅꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯍꯟꯈꯤꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯑꯃꯨꯛ ꯈꯟꯗꯣꯛꯏ ꯏꯃꯥꯅ ꯃꯃꯧ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯔꯤꯕ ꯑꯣꯏꯔꯤꯅꯤꯗ ꯃꯁꯤꯗ ꯑꯩ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯍꯧꯅꯗꯦ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯌꯦ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯕ ꯊꯣꯡꯉꯨ ꯑꯗꯨꯗ ꯑꯩ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯃꯥ ꯁꯠ ꯆꯪꯂꯛꯏ ꯀꯕꯣꯛ ꯂꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯏꯃꯥ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯈꯣ ꯍꯣꯏ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯤ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯍꯥꯛ ꯃꯊꯟꯇꯅꯤ ꯂꯩꯀꯥꯏ ꯑꯁꯤꯅꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯟꯕꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣꯅꯦ ꯃꯊꯧ ꯇꯧꯒꯦ ꯍꯥꯏꯒꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯦ ꯅꯃꯥ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ ꯏꯃꯥꯕꯨ ꯆꯤꯟ ꯌꯥꯝꯅ ꯀꯟꯗꯥꯏꯅꯦ ꯏꯃꯥꯗ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯒ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯍꯦꯛꯇ ꯈꯠꯅꯧ ꯌꯥꯗ꯭ꯔꯣ ꯍꯩ ꯃꯤꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯁꯦ
ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯀꯔꯤꯋꯥꯗ ꯆꯨꯝꯂꯤꯕ ꯀꯔꯤꯒꯤꯕꯨ ꯑꯣꯏꯅꯤ ꯇꯨ ꯅꯪꯒꯤ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯊꯝꯕꯥꯜꯗ ꯁꯠ ꯑꯃꯨꯛ ꯌꯦꯡꯊꯣꯛꯏ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯅꯔꯤꯕ ꯏꯕꯨꯡꯉꯣ ꯃꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯍꯦꯟꯗꯣꯛꯅ ꯇꯥꯕ ꯌꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯗ ꯁꯅꯥ ꯃꯇꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯛꯄ ꯅꯠꯇꯦꯅꯦꯍꯦ ꯃꯤꯒꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯋꯨꯟꯄꯣꯠ ꯑꯁꯤꯅ ꯇꯦꯛꯇꯥꯛꯈꯩ ꯎꯠꯂꯛꯅꯔꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯃꯥ ꯑꯋꯨꯟꯄꯣꯠꯇꯤ ꯄꯥꯝꯖꯗꯦ ꯍꯩ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯌꯥꯔꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯋꯨꯟꯄꯣꯠꯀꯤ ꯂꯝꯖꯦꯜꯅ ꯍꯤꯗꯥꯟꯅꯔꯤꯕꯁꯦ ꯅꯪ ꯃꯁꯤ ꯈꯪꯗ꯭ꯔꯣ ꯍꯣ ꯃꯗꯨꯅ ꯃꯈꯣꯏ ꯁꯦꯜ ꯊꯨꯝ ꯄꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯑꯉꯝꯕ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯨ ꯌꯥꯔꯣꯏꯅꯦꯍꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯃꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯎꯠꯍꯜꯂꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯍꯥꯏꯌꯣ ꯏꯃꯥ ꯍꯩ ꯑꯩꯒꯤꯁꯦ ꯇꯥꯏꯕꯪ ꯃꯤꯔꯣꯜꯅꯤꯅꯦꯍꯦ ꯇꯥꯕ ꯌꯥꯗꯦꯕ ꯃꯗꯨ ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯇꯦ ꯍꯥꯏꯗꯨꯅꯕꯨ ꯃꯤꯕꯨ ꯍꯦꯛꯇ ꯌꯨꯝꯗꯒꯤ ꯇꯥꯟꯕ ꯍꯧꯅꯕ꯭ꯔꯣ ꯎꯠꯂꯛꯇ꯭ꯔꯕꯗꯤ ꯃꯁꯥꯅ ꯇꯥꯟꯕ ꯍꯧꯅꯁꯥꯅꯦ ꯍꯧꯅꯁꯥ ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯌꯥꯔꯦ ꯀꯔꯤꯒꯤ ꯂꯦꯞꯄ ꯅꯪ ꯇꯥꯅꯤꯡꯗꯦ ꯑꯁꯤꯔꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯅꯈꯣꯏ ꯑꯅꯤꯃꯛꯇ ꯂꯣꯏꯅ ꯍꯥꯏꯔꯦꯗꯅ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯅꯪꯒꯤ ꯑꯉꯥꯎꯕꯗꯣ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯇꯧꯔꯛꯀꯅꯨ ꯊꯝꯕꯥꯜꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯧꯔꯛꯈꯤꯕꯅꯤ ꯀꯕꯣꯛꯂꯩꯁꯨ ꯂꯥꯎꯔꯒ ꯈꯨꯝꯂꯛꯏ ꯍꯩ ꯄꯥꯝꯖꯕꯅ ꯌꯥꯔꯗ꯭ꯔꯣ ꯅꯃꯥ ꯑꯩꯅ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯑꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯍꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯃꯤꯒꯤ ꯃꯤꯋꯥ ꯌꯥꯝꯅ ꯂꯧꯔꯨꯅꯨ ꯏꯃꯥ ꯃꯊꯧ ꯂꯩꯇꯕ ꯃꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯁꯅꯨ ꯇꯥꯔꯨꯅꯨ ꯑꯃꯇ ꯇꯥꯗꯕ ꯌꯥꯔꯣꯏꯅꯦꯍꯦ ꯏꯅꯥ ꯑꯁꯤ ꯄꯥꯜꯂꯕꯅꯤꯅ ꯇꯥꯕ ꯇꯥꯕꯅꯦꯕ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅꯦ ꯃꯄꯥꯝꯗ ꯊꯥꯈꯤꯒꯗꯕꯅꯦ ꯑꯁꯨꯝꯅ ꯂꯥꯎꯅꯩ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏꯖꯩ ꯃꯈꯣꯏ ꯇꯥꯆꯧ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯃꯈꯥ ꯇꯥꯔꯅꯨ ꯊꯝꯕꯥꯜ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯊꯝꯕꯥꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯃꯋꯥꯝꯇ ꯂꯧꯔꯅꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯣꯜꯂꯕ ꯏꯄꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯁꯛ ꯊꯣꯛꯄ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯎꯟꯕꯤꯔꯛꯇꯦ ꯍꯥꯞꯄꯤꯔꯛꯇꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ ꯑꯩ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ ꯑꯋꯨꯟꯄꯣꯠ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯃꯔꯨꯗꯤ ꯑꯋꯨꯟꯄꯣꯠꯇꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕ ꯀꯜꯂꯛꯄꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯏꯃꯥꯅ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯄꯪꯉꯥꯏ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨ ꯂꯧꯗꯦꯗ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯑꯣꯏꯅ ꯇꯧ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯅꯦꯝꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯅꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯩ ꯑꯩꯅ ꯅꯄꯥꯝꯗ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯪ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯖꯗ꯭ꯔꯤ ꯍꯥꯏꯖꯗ꯭ꯔꯤ ꯀꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯖꯗ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯣꯔꯤꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯈꯤꯕꯅꯤ ꯍꯌꯦꯡꯃꯛ ꯅꯪꯅꯦ ꯅꯄꯥꯝꯗ ꯆꯠꯂꯒ ꯅꯄꯥꯗꯨꯗ ꯑꯋꯨꯟ ꯇꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯒꯤꯅꯦ ꯋꯥ ꯃꯈꯥ ꯈꯛ ꯇꯥꯒꯅꯨ ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯝꯕꯥꯜ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ ꯃꯅꯦꯝꯅꯗꯤ ꯃꯥꯕꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯋꯥ ꯍꯥꯏꯔꯨꯁꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯄꯥꯝꯗ ꯆꯠꯂꯨꯒꯅꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯑꯩꯕꯨ ꯀꯔꯝꯅ ꯏꯄꯥꯝꯗ ꯆꯠꯂꯨꯒꯅꯤ ꯁꯣꯜꯂꯕ ꯏꯄꯥꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯏꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯒꯅꯤ ꯃꯄꯥꯗꯒꯤ ꯀꯕꯣꯛꯂꯩꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯩ ꯊꯝꯕꯥꯜ ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯐꯠꯆꯠꯈꯣꯀꯣ ꯑꯗꯨꯒ ꯉꯟꯅ ꯍꯜꯂꯛꯎ ꯍꯩ ꯇꯥꯔꯕ꯭ꯔꯥ ꯊꯝꯕꯥꯜ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯍꯪꯉꯤ
ꯏꯃꯥ ꯊꯝꯕꯥꯜꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤꯅꯦ ꯏꯕꯨꯡꯉꯣ ꯃꯥ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯍꯥ ꯃꯄꯥꯝꯗ ꯍꯥꯏꯕ ꯑꯗꯨꯒ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯃꯥꯕꯨꯅꯦ ꯈꯔ ꯉꯟꯅ ꯆꯠꯂꯨꯁꯨ ꯍꯥꯏꯅ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯆꯪꯉꯤ ꯂꯩꯔꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯗꯤ ꯅꯄꯥꯝꯗ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯑꯩꯉꯣꯟꯗꯁꯨ ꯆꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗꯦ ꯍꯥ ꯈꯨꯝꯃꯣ ꯊꯝꯕꯥꯜ ꯎꯄꯨꯗꯒꯤ ꯐꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯏꯟꯅꯕ ꯍꯣꯠꯅꯩ ꯅꯤꯡꯊꯦꯝꯅ ꯍꯪꯉꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏꯇꯥꯆꯧ ꯄꯥꯕꯗꯣ ꯍꯟꯗꯛꯇꯤ ꯃꯪꯗ ꯌꯥꯝꯅ ꯎꯔꯝꯃꯤ ꯑꯅꯥꯕ ꯌꯥꯎꯕ ꯖꯥꯠꯂ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯄꯥꯕꯕꯨ ꯑꯅꯥꯕ ꯍꯥꯏꯕ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯗ ꯃꯆꯥ ꯑꯩꯒꯤ ꯃꯪꯗ ꯁꯨꯝ ꯎꯔꯝꯕꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯈꯣꯏꯇꯥꯆꯧ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤꯌꯦ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯑꯩꯁꯨ ꯄꯥꯕꯨꯡꯒ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯈꯤꯁꯤ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯉꯁꯤ ꯃꯄꯥꯝꯗ ꯆꯠꯇꯧꯔꯤꯕ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯎꯗꯅꯕ ꯋꯥ ꯀꯟꯅ ꯃꯥ ꯍꯥꯏꯔꯤ ꯀꯣꯟꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯁꯦꯕ ꯉꯁꯤꯒꯤꯗꯤ ꯑꯩ ꯏꯊꯟꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯀꯩꯗꯧꯒꯦ ꯍꯥ ꯀꯩꯝꯒꯤ ꯅꯠꯇꯦꯕ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯊꯝꯕꯥꯜ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤ ꯅꯪꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯤ ꯑꯩ ꯀꯔꯤꯁꯨ ꯂꯣꯠꯇꯤꯌꯦ ꯑꯩ ꯋꯥ ꯀꯔꯤꯁꯨ ꯂꯣꯠꯇꯤꯌꯦ ꯊꯝꯕꯥꯜ ꯃꯈꯣꯏꯇꯥꯆꯧ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯅꯪꯕꯨ ꯅꯄꯥꯝꯗ ꯋꯥ ꯍꯥꯏꯅꯕ ꯊꯥꯕꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯇꯥꯆꯧ ꯑꯩ ꯌꯥꯎꯔꯕꯗꯤ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯥ ꯅꯠꯆꯗꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯗ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯏꯄꯥꯝꯗ ꯆꯠꯅꯤꯡꯕꯒꯤꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯅ ꯄꯥꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯈꯣꯏꯇꯥꯆꯧ ꯅꯪꯅ ꯄꯥꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪ ꯆꯠꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯊꯝꯕꯥꯜ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯀꯕꯣꯛ ꯂꯩꯅ ꯃꯄꯥꯜꯗ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦ ꯁꯦ ꯍꯩ ꯊꯝꯕꯥꯜ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦꯍꯦ ꯐꯠ ꯆꯠꯂꯒ ꯐꯠ ꯍꯜꯂꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯏꯃꯨꯡꯗꯨꯗ ꯅꯪꯁꯨ ꯀꯩꯗꯧꯔꯤꯒꯦ ꯅꯤꯡꯊꯦꯝꯅ ꯃꯄꯥꯜꯗ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯊꯝꯕꯥꯜꯗ ꯃꯄꯥꯝꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯏꯃꯥꯗꯤ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯃꯔꯝ ꯀꯔꯤ ꯋꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯨꯟꯄꯣꯠ ꯊꯧꯕ ꯃꯄꯥꯝꯗ ꯆꯠꯂꯨ ꯍꯥꯏꯕ ꯏꯃꯥ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯨꯟꯄꯣꯠ ꯄꯥꯟꯕꯒꯦ ꯄꯥꯝꯃꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯄꯥꯗꯨꯅꯅꯦ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯃꯥꯕꯨꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯃꯉꯛ ꯁꯝꯄꯥꯏꯗꯨꯅ ꯏꯟꯈꯤꯗꯣꯏꯕ ꯏꯃꯥ ꯅꯪꯁꯦ ꯃꯃꯥ ꯑꯃꯅꯤꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯔꯅꯦ ꯑꯗꯨ ꯑꯗꯥ ꯌꯥꯝꯅ ꯊꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯗꯤ ꯍꯩ ꯊꯝꯕꯥꯜ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯃꯥ ꯆꯠꯄ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯊꯤꯡꯉꯤ ꯑꯩꯅ ꯆꯠꯍꯜꯂꯣꯏ ꯍꯥꯏ ꯅꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯂꯩꯔꯛꯀꯅꯨꯀꯣ ꯃꯗꯨꯅ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯗ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯧ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ ꯀꯕꯣꯛꯂꯩꯅ ꯍꯥꯏꯖꯩ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯃꯥꯅ ꯋꯥ ꯉꯥꯡꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯅꯦ ꯌꯥꯝꯅ ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯕ ꯍꯩꯗꯀꯣ ꯅꯨꯄꯥ ꯁꯨꯝꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯗꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯌꯨꯝꯗꯒ ꯑꯩ ꯂꯩꯅꯤꯡꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯉꯤ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯛꯄ ꯂꯤꯛ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯁꯤꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯅ ꯐꯖꯒꯅꯤ ꯃꯥ ꯁꯤꯒꯤ ꯑꯄꯤꯛꯄ ꯃꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨ ꯐꯖꯩꯗ ꯑꯗꯨꯗ ꯑꯆꯧꯕ ꯑꯄꯥꯛꯄ ꯑꯗꯨꯅ ꯃꯤꯅ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯎꯏꯗꯅ ꯀꯣꯟꯅ ꯃꯊꯪꯗ ꯁꯤꯔꯒꯦ ꯃꯗꯨꯅ ꯏꯃꯥ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯊꯔꯣ ꯆꯠꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩꯗ ꯍꯥꯏ ꯑꯩꯒꯤ ꯏꯃꯧ ꯑꯁꯤ
ꯏꯃꯧꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯅꯠꯇꯦ ꯃꯁꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯗ꯭ꯔꯥ ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯀꯔꯤꯗꯒꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯥꯕ ꯌꯥꯝꯅ ꯐꯖꯩ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅꯦ ꯐꯖꯕꯅꯦꯕ ꯃꯅꯦꯝ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ ꯄꯣꯠꯅꯤ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯌꯦ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ ꯑꯦ ꯀꯔꯤꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯋꯥꯅꯤꯗꯅ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯈꯣꯏꯕꯨ ꯉꯥꯎꯋꯦ ꯍꯥꯏꯕ꯭ꯔꯣ ꯀꯕꯣꯛ ꯂꯩ ꯅꯪꯅꯦ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯁꯤꯟꯒꯅꯨ ꯀꯔꯤꯅꯣ ꯈꯔ ꯇꯧ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕ ꯍꯧꯔꯕꯅꯤ ꯃꯄꯥꯝꯗꯒꯤ ꯑꯋꯨꯟꯄꯣꯠ ꯍꯦꯛ ꯄꯨꯔꯛꯇꯕꯗꯅꯦ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯀꯗꯣꯏꯅꯦ ꯇꯥꯟꯊꯣꯛꯈꯣ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯃꯉꯣꯟꯗ ꯑꯃꯠꯇ ꯊꯣꯡꯍꯟꯕ ꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅ ꯊꯣꯡ ꯊꯥꯛꯂꯤꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯑꯃꯠꯇ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯑꯩꯅꯁꯨ ꯇꯧꯏ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯂꯣꯏꯅ ꯇꯧꯍꯟꯒꯗꯕꯅꯤ ꯑꯩꯗꯤ ꯇꯧꯍꯟꯒꯗꯕꯅꯤ ꯃꯇꯤꯛ ꯊꯣꯛꯄ ꯃꯈꯩ ꯍꯦꯛꯇ ꯂꯥꯛꯅꯧ ꯂꯥꯛꯅꯒꯗꯧꯔꯤ ꯅꯝꯗꯅ ꯃꯥꯕꯨꯅꯦ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦ ꯑꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯀꯕꯣꯛ ꯂꯩ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯛ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯏꯪꯖ ꯇꯞꯆꯕꯤ ꯊꯝꯕꯥꯜꯗꯤ ꯃꯅꯦꯝꯒꯤ ꯑꯀꯟꯕ ꯁꯔꯩ ꯑꯗꯨꯕꯨ ꯈꯪꯖꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯀꯕꯣꯛ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯝꯂꯝꯗꯦ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯃꯃꯥ ꯑꯅꯥꯕꯤ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯃꯥ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ ꯑꯅꯥꯕꯗꯣ ꯐꯒꯠꯄ ꯉꯝꯂꯔꯣꯏꯌꯦ ꯅꯃꯧ ꯏꯟꯖꯔꯛꯀꯦ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯥꯎꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯁ꯭ꯋꯥꯏꯗ ꯂꯩꯅꯨ ꯅꯪ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯛꯀꯅꯨ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯁꯨ ꯅꯪꯅ ꯑꯗꯨꯝꯅ ꯅꯗꯥ ꯇꯧꯁꯤꯟꯅꯔꯒꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯅ ꯁꯛꯇꯣ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯕ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯪ ꯏꯃꯥ ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯤ ꯅꯥꯔꯕꯗꯨ ꯐꯥꯎꯕ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯗꯦ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯏꯃꯥ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤ ꯏꯃꯥꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯪ ꯃꯗꯨ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯗꯕ ꯈꯛ ꯂꯩꯇꯦ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨ ꯌꯧꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯟꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯂꯨꯅ ꯂꯧꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥ ꯃꯁꯤꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯂꯨꯍꯣꯡꯂꯛꯄꯗ ꯑꯋꯨꯟꯄꯣꯠ ꯎꯠꯂꯛꯇꯕꯤ ꯃꯍꯥꯛꯅ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯆꯣꯞꯍꯜꯂꯕꯅꯦ ꯆꯣꯞꯍꯜꯂꯕ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤꯅꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤꯅꯦ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯈꯪꯉꯨ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯉꯤ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯉꯤ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯀꯕꯣꯛ ꯂꯩꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯕ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯣꯏ ꯂꯥꯏꯔꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯁꯨ ꯆꯞ ꯌꯨꯡꯂꯤ ꯁꯥꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯀꯕꯣꯛ ꯂꯩ ꯃꯈꯅꯥꯎ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯂꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯍꯥꯛ ꯂꯣꯏꯔꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ ꯃꯆꯤꯜ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯊꯝꯕꯥꯜꯅ ꯍꯦꯛ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯨꯏ ꯃꯅꯦꯝꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ ꯀꯕꯣꯛ ꯂꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯍꯦꯛ ꯊꯛꯆꯤꯜꯂꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯕꯗ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯏꯈꯧ ꯂꯥꯡꯕ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯏꯪꯊꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛ ꯌꯦꯡꯈꯠꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯀꯕꯣꯛ ꯂꯩ ꯁꯛꯐꯝ ꯑꯃ ꯑꯣꯜꯂꯛꯂꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯏꯪꯂꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨꯅ ꯀꯕꯣꯛ ꯂꯩ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯍꯜꯂꯔꯤ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯑꯣ
nama aise kaya da phatludravano imamu pukjal phattabi nupi sibu ani suna leiram khigadrane ima adumna haibigano aise yamna phattabi oijaba yamna thibine imaugi asuk senglaba thamoi asibu namana hana khangludrene he ima ibema nang ima bu saugano ko ima yamna lankre ima namauda adumna hayai lao ima konge lao ima nang bu konge lao asi haiduna koli kaboble wakal phajana tarakli mikki pisu sintharakli awunpot haiba asidagi miyoibagi pokjel asini hena magolai haibasi mahak ngasi tada mayek sengna khanglakli mahak na mirai rupa mamau nupi adubu numit asidagi yamna luna chana tawjakhirami